ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯔꯦꯜ ꯈꯨꯃꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯪꯒꯥ ꯔꯪꯒꯥ ꯕꯥꯏ ꯕꯕꯟꯒꯥ ꯃꯨꯚꯤ ꯑꯁꯤ ꯔꯣꯃꯥꯟꯁ ꯀꯣꯃꯦꯗꯤ ꯁꯥꯎꯠ ꯇꯦꯂꯨꯒꯨ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤ ꯑꯁꯤ 2 ꯁꯦꯞꯇꯦꯝꯕꯔ 2022ꯗ ꯔꯤꯂꯤꯖ ꯇꯧꯈꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯔꯥꯏꯇꯔ ꯒꯤꯔꯤꯁ ꯁꯥꯌꯥ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯕꯤꯍꯤ S.N. ꯄ꯭ꯔꯁꯥꯗ ꯃꯨꯚꯤ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯑꯗꯨꯗꯤ ꯍꯦꯔꯣ ꯔꯤꯁꯤꯒꯤ ꯁꯛꯇꯝꯗ ꯄꯟꯖꯥꯕ ꯕꯩꯁꯅꯕ ꯇꯦꯖ ꯍꯦꯔꯣꯏꯟ ꯔꯥꯙꯥꯒꯤ ꯁꯛꯇꯝꯗ ꯀꯤꯇꯤꯀꯥ ꯁꯔꯃ ꯔꯤꯁꯤꯒꯤ ꯃꯌꯥꯝꯕꯒꯤ ꯁꯛꯇꯝꯗ ꯀꯧꯁꯤꯛ ꯒꯥꯟꯇꯥ ꯁꯂꯥ ꯔꯥꯙꯥꯒꯤ ꯃꯆꯦ ꯁꯣꯚꯥꯒꯤ ꯁꯛꯇꯝꯗ ꯁꯣꯍꯤꯇꯥ ꯔꯥꯅꯥ ꯔꯥꯙꯥꯒꯤ ꯃꯌꯥꯝꯕ ꯑꯔꯖꯨꯟ ꯄ꯭ꯔꯁꯥꯗꯀꯤ ꯁꯛꯇꯝꯗ ꯅꯕꯤꯟ ꯆꯟꯗ꯭ꯔ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯦꯟ ꯔꯥꯅꯥꯒꯤ ꯁꯛꯇꯝꯗ ꯁꯨꯕꯔꯥꯖꯨ ꯁꯟꯇꯣꯁ ꯔꯥꯙꯥꯒꯤ ꯃꯄꯥ ꯔꯥꯃꯨꯒꯤ ꯁꯛꯇꯝꯗ ꯄ꯭ꯔꯚꯨ ꯔꯥꯙꯥꯒꯤ ꯃꯃꯥꯒꯤ ꯁꯛꯇꯝꯗ ꯇꯨꯂꯁꯤ ꯔꯤꯁꯤꯒꯤ ꯃꯄꯥ ꯆꯥꯟꯇꯤꯒꯤ ꯁꯛꯇꯝꯗ ꯅꯔꯦꯁ ꯔꯤꯁꯤꯒꯤ ꯃꯃꯥꯒꯤ ꯁꯛꯇꯝꯗ ꯄ꯭ꯔꯒꯥꯊꯤ ꯔꯤꯁꯤꯒꯤ ꯃꯕꯣꯛꯀꯤ ꯁꯛꯇꯝꯗ ꯁꯤꯔꯤ ꯂꯛꯁꯃꯤ ꯃꯤꯅꯤꯁꯇꯔꯒꯤ ꯁꯛꯇꯝꯗ ꯅꯒꯦꯟꯗ꯭ꯔ ꯕꯥꯕꯨ ꯔꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯒꯤ ꯁꯛꯇꯝꯗ ꯑꯖय ꯔꯥꯍꯨꯜ ꯃꯨꯚꯤ ꯑꯁꯤ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 5.4ꯒꯤ ꯔꯦꯇꯤꯡ ꯐꯪꯏ ꯑꯗꯨꯒ Google ꯌꯨꯖꯔꯁꯤꯡꯅ 62%ꯒꯤ ꯂꯥꯏꯛ ꯇꯧꯅꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯔꯤꯗ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯔꯤꯁꯤꯒ ꯔꯥꯙꯥꯒ 28 ꯃꯥꯔꯆꯀꯤ ꯄꯨꯡ 1:49 ꯇꯥꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯠꯇꯗ ꯄꯣꯛꯃꯤꯟꯅꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯔꯥꯃꯨ ꯑꯃꯗꯤ ꯆꯥꯟꯇꯤ ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯕꯇ ꯅꯠꯇꯅ ꯌꯨꯝ ꯐꯥꯎꯕ ꯊꯪꯅꯅ ꯁꯥꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯒꯤ ꯃꯔꯤ ꯑꯁꯤ ꯀ꯭ꯔꯤꯁꯅꯒ ꯑꯔꯖꯨꯟꯒ ꯃꯔꯨꯞ ꯁꯥꯟꯅꯕꯒꯨꯝꯕꯅꯤ ꯔꯤꯁꯤꯒ ꯔꯥꯙꯥꯒꯒꯤ ꯊꯥ 6 ꯁꯨꯕꯒꯤ ꯆꯧꯎꯝꯕꯁꯨ ꯄꯨꯟꯅ ꯆꯧꯃꯤꯟꯅꯩ ꯆꯧꯎꯝꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯕꯨꯛꯅ ꯁꯤꯠꯇꯨꯅ ꯆꯪꯁꯤꯟꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯄꯥꯏꯅꯈꯤ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯆꯍꯤ 13ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯣꯟꯗ ꯁꯤꯅꯦꯃꯥ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯤꯁꯤꯅ ꯔꯥꯙꯥꯗ ꯂꯣꯟꯅ ꯌꯦꯡꯉꯤ ꯔꯥꯙꯥꯅꯁꯨ ꯔꯤꯁꯤꯗ ꯂꯣꯟꯅ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯄꯨꯜꯂꯤ ꯀ꯭ꯂꯥꯁꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯩ ꯀ꯭ꯂꯥꯁꯇꯒꯤ ꯑꯣꯖꯥꯅ ꯔꯤꯁꯤꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯔꯥꯙꯥꯁꯨ ꯎꯄꯥꯏ ꯑꯃ ꯍꯦꯛ ꯇꯧꯔꯒ ꯃꯍꯥꯛꯁꯨ ꯇꯥꯟꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀ꯭ꯂꯥꯁ ꯃꯄꯥꯟꯗ ꯏꯁꯩ ꯇꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯐꯥꯕꯗꯒꯤ ꯅꯨꯡꯁꯥꯗ ꯂꯦꯞꯍꯜꯂꯒ ꯊꯝꯕꯁꯨ ꯀꯌꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯃꯠꯇꯗ ꯄꯨꯡꯐꯝ ꯑꯃꯠꯇꯗ ꯆꯞ ꯃꯥꯟꯅꯅ ꯄꯣꯛꯃꯤꯟꯅꯕꯅꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯕꯥꯔꯗꯦ ꯏꯃꯨꯡ ꯑꯅꯤꯗꯨ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯒꯤꯐ ꯄꯤꯅꯕꯗꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯍꯦꯛꯇ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯆꯤꯜꯂꯣꯛꯅꯗꯨꯅ ꯑꯗꯨꯝ ꯈꯥꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯀꯨꯜꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯕꯥꯔꯗꯦꯒꯤ ꯂꯥꯗꯨ ꯌꯦꯟꯕ ꯆꯠꯄ ꯃꯇꯝꯗ ꯔꯥꯀꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯔꯥꯙꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯍꯦꯟꯁꯦꯛ ꯇꯧꯕꯗ ꯐꯥꯔꯒ ꯊꯥꯗꯣꯛꯑꯣ ꯌꯥꯗꯕꯗ ꯔꯤꯁꯤꯅ ꯌꯥꯝꯅ ꯈꯥꯅ ꯌꯦꯡꯉꯤ ꯔꯤꯁꯤꯅ ꯔꯥꯙꯥꯗ ꯔꯥꯀꯦꯁꯀ ꯃꯇꯨꯡꯗ ꯂꯣꯏꯅꯗꯅꯕ ꯋꯥꯔꯤ ꯁꯥꯟꯅꯗꯅꯕ ꯍꯥꯏꯈꯤ ꯔꯥꯙꯥꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯈꯤ ꯔꯥꯀꯦꯁꯅ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯉꯤ ꯔꯥꯙꯥꯅ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯔꯤꯁꯤꯅ ꯌꯥꯗꯦ ꯔꯥꯀꯦꯁꯅ ꯐꯔꯦꯗꯣ ꯉꯁꯤꯒꯤ ꯇꯦꯁꯀꯤ ꯃꯦꯊꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯣ ꯔꯥꯙꯥꯅ ꯌꯥꯗꯦ ꯑꯗꯨꯕꯨ ꯔꯥꯀꯦꯁꯅ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯔꯦ ꯑꯗꯨꯁꯨ ꯀꯟꯗꯤꯁꯟ ꯑꯃꯗꯅꯤ ꯔꯥꯙꯥꯅ ꯐꯔꯦ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤꯀꯣ ꯔꯥꯙꯥꯅ ꯃꯦꯊꯁꯀꯤ x² + y² + 2x² ꯒꯤ ꯐꯣꯔꯃꯨꯂꯥ ꯄꯥꯜꯂꯒ ꯀꯣꯏꯁꯟ ꯑꯃ ꯔꯥꯀꯦꯁꯇ ꯇꯥꯛꯂꯒ ꯆꯦꯗ ꯍꯣꯠꯂꯤ ꯑꯗꯨꯒ ꯔꯥꯀꯦꯁꯅꯗꯤ ꯍꯣꯠꯂꯤꯕ ꯑꯪꯀꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗꯕꯤꯗ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯔꯥꯙꯥꯒꯤ ꯃꯅꯝ ꯇꯥꯗꯨꯅ ꯂꯩ ꯔꯥꯀꯦꯁꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯔꯤꯁꯤꯅ ꯎꯕꯗꯒꯤ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯔꯥꯀꯦꯁꯀꯤ ꯒꯣꯂꯥꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯔꯤꯁꯤꯅ ꯔꯥꯀꯦꯁꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯠ ꯊꯥꯖꯤꯜꯂꯤ ꯔꯥꯙꯥꯗꯤ ꯔꯥꯀꯦꯁꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯔꯤꯁꯤꯕꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯆꯩ ꯔꯤꯁꯤꯅ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯈꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯥꯕꯨ ꯐꯨꯔꯤꯕꯁꯦ ꯐꯨꯕꯇ ꯅꯠꯇꯦ ꯍꯥꯠꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯒ ꯔꯥꯀꯦꯁꯄꯨ ꯑꯗꯨꯝ ꯐꯨꯊꯩ ꯔꯥꯙꯥꯅ ꯔꯤꯁꯤꯗ ꯈꯥꯝꯕ ꯌꯥꯗꯕꯗꯒꯤ ꯔꯤꯁꯤꯕꯨ ꯆꯤꯡꯊꯣꯛꯂꯒ ꯔꯥꯙꯥꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯩ ꯔꯤꯁꯤ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯟꯈꯤꯗꯨꯅ ꯔꯥꯙꯥꯒꯤ ꯃꯃꯥꯏꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯈꯨꯄꯥꯛꯅ ꯍꯜꯂꯒ ꯊꯥꯖꯤꯜꯂꯤ ꯔꯥꯙꯥꯅ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯕ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯣꯏ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯣꯏ ꯅꯪ ꯂꯣꯏꯔꯕꯅꯤ ꯔꯤꯁꯤꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯅ ꯀꯧꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯁꯨꯡꯀꯧ ꯀꯧꯔꯣꯏ ꯔꯥꯙꯥꯅ ꯍꯦ ꯔꯤꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯀꯧꯔꯛꯇ꯭ꯔꯕꯗꯤ ꯋꯥꯔꯤ ꯁꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯁꯨꯡꯀꯧ ꯀꯧꯔꯣꯏ ꯔꯤꯁꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕꯅꯤ
ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯀꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯁꯨꯡꯀꯧ ꯀꯧꯔꯣꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯧꯅꯈꯤꯗ꯭ꯔꯦ, ꯈꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯗ ꯃꯦꯗꯤꯀꯦꯜ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯔꯤꯁꯤ ꯎꯕ꯭ꯔꯥ, ꯔꯤꯁꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯀꯣꯏꯍꯪ ꯍꯪꯉꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯊꯪ ꯍꯪꯉꯒ ꯂꯥꯛꯄꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕ ꯃꯃꯥꯟꯅꯕ ꯈꯔꯗ ꯔꯤꯁꯤ ꯎꯕ꯭ꯔꯥ, ꯔꯤꯁꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯍꯥꯛꯇꯤ ꯃꯈꯥꯗ ꯂꯩꯔꯝꯒꯅꯤ, ꯃꯍꯥꯛꯅ ꯃꯈꯥꯗ ꯆꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯔꯤꯁꯤ ꯂꯩꯔꯝꯗꯦ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯔꯤꯁꯤ ꯎꯕ꯭ꯔꯥ, ꯔꯤꯁꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯨꯄꯥꯗꯨꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯔꯥꯙꯥꯗꯨ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯅꯪ ꯑꯗꯨꯒꯤꯗꯃꯛ ꯔꯤꯁꯤ ꯊꯤꯔꯤꯕꯣ? ꯊꯋꯥꯏ ꯋꯥꯔꯨꯅꯨ, ꯔꯥꯙꯥꯗꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯔꯤꯁꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯂꯝꯃꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯔꯥꯙꯥꯒꯤ ꯃꯉꯛ ꯑꯗꯨꯕꯨ ꯀꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯔꯥꯙꯥꯒꯤ ꯃꯉꯛ ꯀꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯍꯥꯏꯊꯔꯛꯄꯗ ꯔꯤꯁꯤꯅ ꯐꯥꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯩꯊꯦꯛꯂꯒ ꯔꯤꯁꯤꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯗ ꯅꯨꯄꯥꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯆꯕꯨꯜ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯤꯁꯤꯕꯨ ꯊꯧꯔꯤ ꯊꯨꯔꯒ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯤ ꯔꯥꯙꯥꯅ ꯈꯨꯅꯦꯛ ꯇꯧꯗꯨꯅ ꯔꯤꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯔꯥꯙꯥꯅ ꯀꯦꯁꯤꯟꯅꯗꯨꯅ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯤꯁꯤꯅ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯨ? ꯆꯪꯁꯤꯜꯂꯛꯀꯅꯣ ꯔꯤꯁꯤ, ꯆꯪꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯔꯝꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯔꯤꯁꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯔꯤꯁꯤꯒꯤ ꯃꯪꯗ ꯎꯕ ꯑꯣꯏꯔꯝꯂꯦ꯫ ꯔꯤꯁꯤꯒꯤ ꯃꯌꯥꯝꯕꯅ ꯔꯤꯁꯤꯗ ꯆꯥ ꯄꯤꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯔꯤꯁꯤꯗꯤ ꯃꯪꯗ ꯔꯣꯃꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯔꯤꯁꯤꯒꯤ ꯃꯃꯪꯗ ꯔꯥꯙꯥꯅ ꯃꯉꯣꯟꯗ ꯀꯤꯁ ꯇꯧꯒꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯔꯤꯁꯤꯒꯤ ꯃꯌꯥꯝꯕꯅ ꯔꯤꯁꯤꯗ ꯇꯣꯞ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯔꯤꯁꯤꯒꯤ ꯃꯌꯥꯝꯕꯅ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯨ? ꯍꯟꯗꯣꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯨ? ꯄꯨꯡꯁꯦ ꯊꯦꯡꯂꯦ, ꯍꯧꯒꯠꯂꯣ ꯆꯠꯂꯣ꯫ ꯔꯤꯁꯤꯅ ꯃꯌꯥꯝꯕꯗ ꯃꯥꯒꯤ ꯃꯪ ꯑꯗꯨꯕꯨ ꯊꯨꯒꯥꯏ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯇꯥꯟꯅꯩ꯫ ꯃꯌꯥꯝꯕꯗꯨꯅ ꯅꯣꯛꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯅ ꯐꯥꯅ ꯁꯥꯟꯅꯩ꯫ ꯔꯥꯙꯥꯒꯤ ꯃꯌꯥꯝꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕꯅꯣ ꯍꯪꯕꯗ ꯔꯤꯁꯤꯅ ꯏꯌꯥꯝꯕ ꯀꯩꯁꯨ ꯅꯠꯇꯦꯗ, ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯪ ꯊꯨꯒꯥꯏꯈꯤꯕꯒꯤꯅꯤ꯫ ꯔꯥꯙꯥꯒꯤ ꯃꯌꯥꯝꯕ ꯑꯔꯖꯨꯟꯅ ꯀꯔꯤ ꯃꯪꯅꯣꯅꯦ? ꯅꯨꯄꯤꯒꯤ ꯃꯪꯂꯣ? ꯀꯅꯥ ꯅꯨꯄꯤꯅꯣꯅꯦ? ꯔꯤꯁꯤꯅ ꯑꯩꯒꯤ ꯃꯪꯗꯕꯨ ꯑꯇꯣꯞꯄ ꯀꯅꯥ ꯅꯨꯄꯤ ꯂꯥꯛꯇꯣꯏꯅꯣ? ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤ ꯅꯠꯇꯅ꯫ ꯑꯔꯖꯨꯟ ꯃꯆꯟꯅꯨꯄꯤ ꯄꯜꯂꯛꯄꯗꯨꯗ ꯇꯤꯡꯉꯛ ꯃꯨꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯤꯁꯤꯅ ꯋꯥ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯁꯦꯝꯗꯣꯛꯏ꯫ ꯔꯥꯙꯥꯅ ꯃꯉꯣꯟꯗ ꯕꯧꯗꯔ ꯇꯩꯁꯤꯜꯂꯝꯃꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯔꯥꯙꯥꯕꯨ ꯃꯨꯛꯇꯩꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯕꯅ ꯃꯥꯒꯤ ꯃꯪ ꯑꯗꯨ ꯊꯨꯒꯥꯏꯔꯛꯈ꯭ꯔꯦ꯫ ꯔꯥꯙꯥꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯊꯥꯏꯅ ꯔꯤꯁꯤꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯔꯤꯁꯤꯒꯤ ꯐꯣꯇꯣ ꯌꯥꯎꯕ ꯒꯥꯔꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯂꯒ ꯅꯪꯒꯤ ꯅꯃꯤꯠꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯪꯗꯗꯤ ꯑꯩꯕꯨ ꯎꯔꯤꯅꯦ꯫ ꯅꯪꯅ ꯑꯩ ꯈꯛꯇꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯒꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯕ ꯉꯝꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯔꯥꯙꯥꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁ꯭ꯀꯨꯇꯤ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯥꯀꯟꯗ ꯔꯤꯁꯤꯁꯨ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯂꯒ ꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯏ꯫ ꯇꯥꯂꯛ ꯑꯗꯨꯗ ꯔꯥꯙꯥꯒꯤ ꯃꯌꯥꯝꯕꯁꯨ ꯊꯕꯛ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯏ꯫ ꯔꯥꯙꯥꯒꯤ ꯃꯌꯥꯝꯕ ꯑꯔꯖꯨꯟꯅ ꯔꯥꯙꯥꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯤ꯫ ꯔꯥꯙꯥꯅ ꯃꯥꯒꯤ ꯁ꯭ꯀꯨꯇꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯔꯥꯙꯥꯒꯤ ꯃꯌꯥꯝꯕ ꯑꯔꯖꯨꯟꯅ ꯔꯤꯁꯤꯕꯨ ꯀꯧꯔꯒ ꯔꯥꯙꯥꯒꯤ ꯒꯥꯔꯤꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯔꯤꯁꯤꯅ ꯏꯌꯥꯝꯕ ꯃꯦꯀꯥꯅꯤꯛꯀꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯔꯖꯨꯟꯅ ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯇꯣꯔꯤꯕ ꯃꯐꯝꯗꯣ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯣ, ꯋꯥꯔꯤ ꯁꯥꯟꯅꯗꯕꯤꯗ ꯑꯗꯨꯝ ꯆꯠꯂꯣ ꯌꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯗꯦ, ꯀꯧꯅꯗꯦ, ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯉꯤ꯫ ꯔꯤꯁꯤꯅ ꯏꯌꯥꯝꯕ ꯑꯗꯣ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦꯅꯦ, ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯍꯜꯂꯛꯑꯣ꯫ ꯔꯥꯙꯥꯅ ꯃꯍꯥꯛ ꯃꯤꯉꯣꯟꯗ ꯍꯪꯂꯣꯏ ꯍꯥꯏꯔꯣꯏ, ꯃꯥꯒꯤ ꯃꯇꯦꯡ ꯃꯊꯧ ꯇꯥꯗꯦ꯫ ꯇꯥꯃꯣꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯒ ꯊꯤꯟꯕꯤꯔꯝꯃꯣ, ꯊꯤꯟꯕꯤꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃꯗ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ꯫ ꯃꯌꯥꯝꯕꯅ ꯃꯍꯥꯛꯄꯨ ꯊꯤꯟꯕꯤꯔꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯊꯤꯟꯕ ꯆꯠꯂꯦ꯫ ꯔꯤꯁꯤꯗꯤ ꯃꯌꯥꯝꯕꯅ ꯊꯤꯜꯍꯟꯅꯤꯡꯗꯦ, ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯍꯥꯏꯅꯈꯤꯕ, ꯁꯥꯎꯅꯈꯤꯕ, ꯉꯥꯡꯅꯈꯤꯕꯗꯨꯅ ꯃꯍꯥꯛꯅ ꯍꯧꯕꯗꯤ ꯉꯝꯗꯕꯅꯤ꯫ ꯃꯈꯣꯏ ꯂꯝꯕꯤꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯦꯗ ꯂꯥꯏꯠ ꯊꯥꯜꯂꯛꯄꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯉꯩ ꯅꯥꯀꯟꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯅꯨꯄꯥ ꯈꯔꯅ ꯔꯥꯙꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯔꯤꯁꯤꯅ ꯃꯗꯨꯕꯨ ꯎꯕꯗꯒꯤ ꯔꯥꯙꯥꯒꯤ ꯃꯄꯥ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯒ ꯊꯠꯆꯤꯜꯂꯤ꯫ ꯔꯥꯙꯥꯁꯨ ꯔꯤꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯎꯏ, ꯈꯪꯉꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯔꯥꯙꯥꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯅꯤꯡ ꯍꯜꯂꯤ꯫ ꯔꯤꯁꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯍꯩꯅꯗꯕꯗꯒꯤ ꯂꯨꯄꯥ 100 ꯄꯤꯕ ꯁꯇꯤꯜ ꯑꯃ ꯂꯩꯔꯒ ꯔꯥꯙꯥꯕꯨ ꯎꯗꯅꯕꯒꯤꯗꯃꯛ ꯁꯇꯤꯜ ꯑꯗꯨ ꯈꯟꯗꯣꯛꯂꯒ ꯂꯩ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯙꯥꯒꯤ ꯃꯌꯥꯝꯕ ꯑꯔꯖꯨꯟꯗ ꯏꯃꯔꯖꯦꯟꯁꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯑꯔꯖꯨꯟꯅ ꯃꯍꯥꯛ ꯃꯤꯅꯤꯠ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯆꯔꯒꯦ ꯁꯥꯔ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨꯕꯨ ꯊꯝꯈꯤ꯫ ꯑꯗꯨꯒ ꯔꯤꯁꯤꯗ ꯔꯥꯙꯥꯒ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯍꯥꯏ꯫ ꯔꯤꯁꯤꯅ ꯑꯗꯨꯕꯨ ꯍꯥꯏꯕꯒ ꯑꯔꯖꯨꯟꯅ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯁꯦꯔꯤꯌꯁꯅꯤ꯫ ꯑꯔꯖꯨꯟ ꯃꯆꯟꯅꯨꯄꯤ ꯔꯥꯙꯥꯕꯨ ꯔꯤꯁꯤꯗ ꯁꯤꯟꯅꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯐꯤꯡꯅ ꯍꯣꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫
ऋषि ꯑꯃꯗꯤ ꯔꯥꯙꯥ ꯏꯔꯨꯖꯅꯤꯡꯕꯗ ꯊꯣꯡꯒꯥ ꯇꯦꯛꯄ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯌꯥꯝꯅ ꯉꯛꯅꯩ꯫ ꯔꯤꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯔꯤꯁꯤꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏ꯫ ꯔꯥꯙꯥꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯝꯗꯧꯔꯦ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯅ? ꯔꯥꯙꯥꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ? ꯃꯍꯥꯛꯇꯤ ꯑꯣꯇꯣꯗ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯔꯥꯙꯥꯅ ꯃꯍꯥꯛꯇꯣ ꯑꯩꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯋꯥꯏꯕꯅꯦ꯫ ꯔꯤꯁꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯥꯎꯅꯤꯡꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯔꯤꯁꯤꯕꯨ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯅꯨꯄꯤ ꯔꯥꯙꯥꯅ ꯐꯥꯔꯒ ꯋꯥꯔꯛꯏ, ꯑꯗꯨꯒ ꯔꯥꯙꯥꯕꯨ ꯄꯥꯝꯕ ꯅꯨꯄꯥꯅ ꯔꯤꯁꯤꯅ ꯐꯥꯔꯒ ꯋꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯑꯔꯖꯨꯟꯅ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤꯗꯨꯒꯤ ꯌꯨꯠꯀꯤ ꯂꯤꯗꯔ ꯈꯟꯅꯕꯒꯤꯗꯃꯛ ꯄꯥꯔꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡ ꯄꯨꯜꯂꯒ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯔꯖꯨꯟꯒꯤ ꯀꯝꯄꯤꯇꯤꯁꯟꯗ ꯔꯥꯅꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯏ꯫ ꯔꯥꯅꯥ ꯁꯪꯒ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥꯅꯤ꯫ ꯃꯄꯥꯁꯨ ꯃꯥꯒꯤ ꯁꯄꯣꯔꯠꯇ ꯌꯥꯝꯅ ꯆꯥꯎꯅ ꯂꯦꯞꯄꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯔꯥꯅꯥꯕꯨ ꯄꯥꯔꯇꯤꯒꯤ ꯌꯨꯠꯀꯤ ꯂꯤꯗꯔ ꯈꯟꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯇꯟꯖꯥꯗꯨꯗ ꯃꯤꯅꯤꯁꯇꯔꯒꯤ ꯄꯦ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤꯅꯤꯁꯇꯔꯗ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯈꯔ ꯄꯤꯁꯤꯜꯂꯛꯏ꯫ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯔꯥꯅꯥꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯐꯠꯇꯕꯒꯤ ꯀꯦꯁ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯅꯤꯁꯇꯔꯅ ꯔꯥꯅꯥꯕꯨ ꯔꯤꯖꯦꯛ ꯇꯧꯔꯒ ꯑꯔꯖꯨꯟꯕꯨ ꯑꯣꯏꯅ ꯌꯨꯠꯀꯤ ꯂꯤꯗꯔ ꯍꯥꯞꯈꯤ꯫ ꯔꯥꯅꯥꯒꯤ ꯃꯄꯥ ꯃꯆꯥ ꯑꯔꯖꯨꯟꯕꯨ ꯊꯃꯣꯏꯅꯨꯡꯗ ꯌꯦꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯤꯁꯤ ꯑꯃꯗꯤ ꯔꯥꯙꯥꯅ ꯇꯝꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯅꯣꯇꯤꯁ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤꯗꯨꯗꯤ ꯑꯇꯣꯞꯄ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯅꯤꯗꯨꯗ ꯔꯤꯁꯤꯒ ꯔꯥꯙꯥꯒ ꯈꯛꯇ ꯂꯩꯍꯧꯕ ꯇꯥꯔꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯩꯕꯒꯤꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯙꯥꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯔꯤꯁꯤꯒ ꯃꯃꯥꯟꯅꯕ ꯑꯃꯒ ꯑꯦꯛꯖꯥꯝꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯔꯥꯙꯥꯒꯤ ꯃꯇꯥꯡ ꯌꯥꯎꯔꯛꯏ꯫ ꯔꯤꯁꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯅꯤꯗꯨꯒꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯔꯥꯙꯥꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯍꯜꯂꯣꯏ, ꯗꯤꯁꯇꯔꯕ ꯇꯧꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯥꯔꯛ ꯋꯥꯠꯅ ꯐꯪꯕ ꯃꯤꯗꯨꯅ ꯑꯍꯥꯟꯕ ꯀꯧꯒꯗꯧꯔꯤꯕꯅꯤ꯫ ꯔꯥꯙꯥ ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅ ꯇꯥꯍꯧꯕꯗꯒꯤ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯠꯂꯤ꯫ ꯔꯥꯙꯥꯒ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯇꯦꯂꯦꯁ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯔꯤꯁꯤꯅ ꯊꯥꯡꯅꯕꯒꯤ ꯇꯦꯂꯦꯁ ꯃꯊꯛꯇ ꯇꯦꯞ ꯊꯥꯔꯒ ꯂꯥꯡꯗꯨꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩ꯫ ꯔꯥꯙꯥꯅ ꯃꯃꯥꯟꯅꯕꯤꯗ ꯔꯤꯁꯤꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ, ꯃꯥꯒꯤꯁꯦ ꯀꯝꯄꯤꯇꯤꯁꯟꯅꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯥꯗꯨ ꯌꯥꯝꯅ ꯁꯥꯊꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯄꯥꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯗ ꯗꯤꯁꯇꯔꯕ ꯇꯧꯔꯦ, ꯑꯗꯨꯅ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯄꯥꯍꯟꯕꯤꯌꯨ꯫ ꯃꯄꯥꯅ ꯏꯃꯨꯡ ꯑꯗꯨꯗ ꯄꯥꯏꯔꯛꯄ ꯍꯌꯤꯡ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯆꯪꯁꯤꯜꯂꯨ, ꯅꯈꯣꯏꯒꯤ ꯀꯥꯗ ꯍꯌꯤꯡ ꯑꯃꯠꯇ ꯐꯥꯎꯕ ꯄꯥꯏꯍꯜꯂꯛꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯙꯥ ꯈꯣꯏꯕꯨ ꯃꯄꯥꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯅ ꯆꯤꯌꯥꯔ ꯑꯃꯗ ꯐꯝꯂꯒ ꯆꯪꯂꯛꯑꯣ, ꯀꯅꯥꯅꯣ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯤꯡꯉꯒ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯤ ꯕꯦꯜ ꯔꯤꯡ ꯅꯝꯃꯛꯏ꯫ ꯃꯄꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯄꯥ ꯑꯗꯨ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯀ꯭ꯔꯤꯀꯦꯠꯀꯤ ꯕꯦꯠ ꯑꯃ ꯄꯥꯏꯔꯒ ꯍꯟꯗꯛ ꯍꯦꯛ ꯇꯧꯔꯛꯄꯒ ꯀꯔꯤ ꯇꯧꯕꯅꯣ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯊꯣꯡꯒꯤ ꯕꯦꯟꯒꯤ ꯔꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯝꯁꯤꯜꯂꯛꯏ꯫ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯕꯦꯟꯒꯤ ꯔꯤꯡꯒꯤ ꯁꯥꯎꯜ ꯑꯗꯨꯕꯨ ꯕꯦꯠꯅ ꯊꯣꯝꯗꯠꯂꯒ ꯊꯨꯒꯥꯏ꯫ ꯃꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯣꯟꯗ ꯔꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯄꯥꯅ ꯀꯣꯜ ꯑꯗꯨꯕꯨ ꯍꯦꯛ ꯄꯥꯏꯕꯒ ꯔꯤꯁꯤꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯃꯄꯨꯔꯣꯏꯕꯅ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯅ ꯑꯃꯨꯛ ꯄꯠ ꯂꯥꯎꯅ ꯊꯝꯈꯤ꯫ ꯃꯄꯥ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯤ꯫ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯛ ꯆꯠꯍꯜꯂꯦ꯫ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯅꯥꯅꯣ, ꯑꯩꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯒꯨꯝ ꯇꯧꯏ꯫ ꯇꯥꯂꯛ ꯑꯗꯨꯗ ꯔꯤꯁꯤꯅ ꯐꯣꯟ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯍꯜꯂꯦ꯫ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯦꯂꯣ ꯍꯥꯏꯕꯒ ꯔꯤꯁꯤꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯏꯃꯨꯡ ꯀꯥꯏꯅꯕꯒꯤ ꯍꯤꯒꯥꯏ ꯋꯥ ꯇꯧꯁꯤꯜꯂꯛꯏ꯫ ꯔꯤꯁꯤꯅ ꯀꯣꯜ ꯑꯗꯨꯕꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯇꯩ ꯃꯅꯥꯎ ꯂꯥꯟ ꯁꯥꯅ ꯈꯟꯅꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯅ ꯃꯄꯥ ꯑꯗꯨꯕꯨ ꯐꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯍꯧꯃꯟꯕꯗꯒꯤ ꯔꯥꯙꯥꯁꯨ ꯇꯥꯔꯛꯏ꯫ ꯔꯥꯙꯥꯅ ꯃꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯩꯒꯤ ꯃꯃꯥꯅꯤ, ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ꯫ ꯔꯥꯙꯥꯅ ꯃꯈꯣꯜ ꯑꯁꯤ ꯍꯧꯃꯟꯈ꯭ꯔꯦ, ꯃꯈꯣꯏ ꯐꯖꯔꯝꯃꯔꯣꯏ, ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯄꯣꯞ ꯄꯣꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯔꯥꯙꯥꯅ ꯃꯃꯥꯟꯅꯕꯤꯗꯨꯗ ꯀꯔꯤꯅꯣ ꯅꯣꯏ ꯄꯥꯕꯅ ꯇꯧꯔꯝꯃꯤꯁꯤꯅ, ꯅꯪꯕꯨ ꯅꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥꯟꯅꯕꯤꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯙꯥ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁ꯭ꯀꯨꯇꯤ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯔꯤꯁꯤꯅ ꯃꯥꯒꯤ ꯁ꯭ꯀꯨꯇꯤ ꯑꯗꯨꯕꯨ ꯄ꯭ꯂꯥꯛ ꯁꯠꯇꯣꯛꯂꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯇꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯗ꯭ꯔꯦ, ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯌꯥꯗ꯭ꯔꯦ꯫ ꯇꯥꯟ ꯆꯥꯅꯅ ꯇꯥꯂꯛ ꯑꯗꯨꯗ ꯑꯣꯇꯣ ꯑꯃ ꯂꯥꯛꯏ꯫ ꯔꯥꯙꯥ ꯃꯃꯥꯟꯅꯕꯤꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯒꯦꯡ ꯒꯨꯟꯗꯥ ꯈꯔꯅ ꯑꯣꯇꯣ ꯑꯗꯨꯕꯨ ꯈꯥꯝꯂꯛꯏ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯑꯣꯇꯣ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈ꯭ꯔꯒ ꯔꯥꯙꯥ ꯃꯊꯟꯇ ꯐꯥꯍꯧꯏ꯫ ꯇꯥꯂꯛ ꯑꯗꯨꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯦꯟ ꯔꯥꯅꯥ ꯃꯐꯝ ꯑꯗꯨꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯔꯥꯙꯥꯗ "ꯑꯩ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯔꯖꯨꯟꯒꯤ ꯀ꯭ꯂꯣꯖ ꯐ꯭ꯔꯦꯟꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃ ꯄꯤꯈꯤ, ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃ ꯍꯟꯗꯨꯅ ꯄꯤꯈꯤꯕ ꯇꯥꯕꯅꯤ"꯫ ꯔꯥꯅꯥꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯃꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯦꯕꯣꯛ ꯑꯗꯨꯅ ꯃꯀꯣꯛ ꯂꯩꯕ ꯁꯥꯗꯨꯅ "ꯃꯥꯒꯤ ꯃꯌꯥꯝꯕꯗ ꯐꯣꯟ ꯇꯧꯍꯜꯂꯨ"꯫ ꯔꯥꯅꯥꯅ ꯅꯌꯥꯝꯕꯗ ꯐꯣꯟ ꯇꯧ꯫ ꯔꯥꯙꯥꯅ ꯃꯌꯥꯝꯕꯗ ꯐꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯕꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯆꯠꯇ꯭ꯔꯦ꯫ ꯔꯥꯅꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯈꯣꯡꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯥꯟꯊꯣꯛꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, 100 ꯃꯥꯏꯊꯤꯔꯦ꯫ ꯔꯥꯙꯥꯗ "ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯄꯥꯝꯕꯅꯣ" ꯍꯪꯉꯤ꯫ ꯔꯥꯙꯥꯅ ꯃꯍꯥꯛ ꯀꯣꯜ ꯑꯃꯠꯇ ꯇꯧꯖꯒꯦ ꯍꯥꯏ꯫ ꯔꯥꯅꯥꯅ "ꯇꯧ, ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯒꯦ"꯫ ꯔꯥꯙꯥꯅ ꯔꯤꯁꯤꯗ ꯀꯣꯜ ꯇꯧꯏ꯫ ꯔꯥꯅꯥꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯃꯀꯣꯛ ꯂꯩꯕ ꯁꯥꯕ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛꯀꯤꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯒ ꯐꯣꯟ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯔꯥꯅꯥꯅ ꯀꯣꯜ ꯑꯗꯨꯕꯨ ꯑꯣꯛꯂꯕ꯭ꯔꯣ ꯍꯪꯉꯤ꯫ ꯔꯥꯙꯥꯅ "ꯃꯍꯥꯛ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯦ"꯫ "ꯍꯦ, ꯀꯔꯤꯅꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇ꯭ꯔꯤꯕꯗꯤ? ꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ"꯫ ꯔꯥꯅꯥꯅ ꯃꯥꯒꯤ ꯃꯤꯗ ꯑꯣꯟꯁꯤꯜꯂꯒ "ꯀꯔꯤꯅꯣ ꯃꯥꯒꯤ ꯂꯣꯖꯤꯛ ꯑꯁꯤꯅ? ꯃꯥꯒꯤ ꯃꯤ ꯑꯗꯨꯅ ꯈꯪꯗꯦ ꯏꯌꯥꯝꯕ"꯫ ꯔꯥꯅꯥꯅ "ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯀꯟꯒꯗꯧꯔꯤꯕꯅꯣ"꯫ ꯔꯥꯙꯥꯅ "ꯑꯗꯣꯝꯅ ꯃꯉꯣꯟꯗ ꯃꯔꯝꯗꯨ ꯄꯤꯈꯣ, ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ"꯫ ꯃꯐꯝ ꯑꯗꯨꯗ ꯔꯥꯙꯥꯒꯤ ꯁ꯭ꯀꯨꯇꯤ ꯑꯗꯨꯕꯨ ꯊꯧꯔꯒ ꯂꯥꯛꯏ꯫ ꯔꯥꯅꯥꯅ ꯔꯤꯁꯤꯗ "ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯀꯧꯕꯒꯤꯔꯥ? ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕ ꯂꯥꯛꯂꯤꯕ꯭ꯔꯣ"꯫ ꯔꯤꯁꯤꯅ ꯊꯧꯏꯁꯥ ꯁꯥꯗꯅ "ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯤ ꯔꯥꯙꯥꯅ ꯃꯥꯒꯤ ꯃꯁꯥꯒꯤ ꯁ꯭ꯀꯨꯇꯤꯗꯨꯗ ꯍꯟꯈꯤꯅꯕ ꯂꯥꯛꯄꯅꯤ"꯫ ꯔꯥꯙꯥꯅ "ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯔꯤꯕꯅꯣ? ꯏꯀꯥꯏꯗ꯭ꯔꯣ"꯫ ꯔꯥꯙꯥꯅ ꯍꯥꯏꯔꯤꯕꯁꯤ ꯔꯤꯁꯤꯗꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯔꯤꯁꯤꯗ ꯌꯦꯡꯗꯦ, ꯔꯥꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏ꯫ ꯔꯤꯁꯤꯅ "ꯆꯨꯝꯃꯤ ꯏꯌꯥꯝꯕ, ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯈꯪꯃꯟꯗꯦ꯫ ꯀꯔꯤꯒꯤ ꯅꯪꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯤꯕꯅꯣ"꯫ ꯔꯥꯅꯥꯅ "ꯑꯩꯅ ꯀꯧꯕ"꯫ ꯔꯤꯁꯤꯅꯁꯨ ꯔꯥꯙꯥꯗ ꯍꯥꯏꯗꯕꯤꯗ ꯔꯥꯅꯥꯗ ꯑꯣꯏꯅ ꯍꯥꯏ, ꯑꯗꯨꯒ ꯔꯥꯙꯥꯅꯁꯨ ꯔꯤꯁꯤꯗ ꯍꯥꯏꯗꯕꯤꯗ ꯔꯥꯅꯥꯗ ꯑꯣꯏꯅ ꯍꯥꯏ꯫ ꯔꯥꯅꯥꯕꯨ ꯑꯣꯏꯅ ꯃꯈꯣꯏꯅ ꯃꯀꯣꯛ ꯉꯥꯎꯍꯜꯂꯦ꯫ ꯔꯥꯙꯥꯅ "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯑꯩꯅ ꯅꯪꯕు ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯅꯤ ꯍꯥꯏꯅ ꯀꯧꯕꯅꯤ, ꯅꯪꯕꯨ ꯆꯨꯔꯨꯞ ꯆꯝꯅꯕ ꯀꯧꯕ ꯅꯠꯇꯦ"꯫ ꯔꯤꯁꯤꯅ ꯔꯥꯅꯥꯗ ꯌꯦꯡꯂꯒ "ꯍꯧꯖꯤꯛꯇꯤ ꯌꯨꯝꯊꯪꯅꯕ ꯍꯥꯏꯅ ꯀꯧꯕꯤꯔꯦ, ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ"꯫ ꯔꯤꯁꯤꯅ ꯔꯥꯙꯥꯗ ꯇꯧꯈꯤꯕ, ꯍꯥꯏꯈꯤꯕ, ꯃꯍꯥꯛꯅ ꯔꯥꯙꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯕ, ꯃꯍꯥꯛꯅ ꯔꯥꯙꯥꯕꯨ ꯁꯦꯟꯅꯕ ꯄꯨꯝꯅꯃꯛ ꯃꯊꯪ ꯂꯣꯏꯅ ꯍꯥꯏꯊꯔꯛꯏ꯫ "ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯗꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯅ ꯀꯧꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯅꯠꯇꯦ, ꯑꯩ ꯅꯪꯅ ꯀꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯃꯁꯤꯒꯨꯝꯕ ꯇꯟꯖꯥ ꯀꯌా ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯗꯨꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯪ ꯃꯁꯤ ꯀꯥꯎꯗꯕ ꯐꯩ"꯫ ꯑꯁꯨꯝꯅ ꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯔꯥꯙꯥꯅ ꯔꯤꯁꯤꯗ ꯀꯤꯁ ꯇꯧꯁꯤꯜꯂꯛꯏ꯫ ꯔꯤꯁꯤꯅ ꯔꯥꯙꯥꯗ "ꯀꯔꯤꯒꯤ ꯀꯤꯁꯅꯣ" ꯍꯪꯉꯤ꯫ ꯔꯥꯙꯥꯅ "ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤꯅꯤ"꯫ ꯔꯤꯁꯤꯅ ꯔꯥꯅꯥꯗ "ꯏꯌꯥꯝꯕ, ꯁꯦꯜꯐꯤ ꯑꯃꯇ ꯀꯥꯞꯁꯦ" ꯍꯥꯏ꯫ ꯔꯥꯅꯥꯅ "ꯀꯔꯤꯒꯤꯅꯣ"꯫ ꯔꯤꯁꯤꯅ "ꯆꯍꯤ 10ꯁꯦ ꯇꯨꯃꯤꯟꯅ ꯁꯥꯏꯂꯦꯟꯗ ꯂꯩꯅꯈ꯭ꯔꯕꯅꯤ, ꯑꯗꯣ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯗꯣꯝꯁꯦ ꯑꯩꯒꯤꯗꯤ ꯁꯦꯂꯦꯕ꯭रिꯇꯤꯅꯤ ꯏꯌꯥꯝꯕ꯫ ꯑꯩꯅ ꯏꯌꯥꯝꯕꯕꯨ ꯑꯩꯒꯤ ꯐꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯦꯞ ꯇꯧꯗꯨꯅ ꯊꯝꯖꯒꯅꯤ"꯫ ꯔꯥꯅꯥꯅ "ꯅꯪ ꯍꯧꯖꯤꯛ ꯐꯨꯅꯕꯒꯤ ꯔꯥꯒꯗꯤ ꯂꯩꯕ꯭ꯔꯥ"꯫ ꯔꯤꯁꯤꯅ "ꯏꯌꯥꯝꯕ, ꯑꯩ ꯍꯧꯖꯤꯛ ꯁꯨꯞꯅꯇꯒꯤ ꯅꯨꯡꯉꯥꯏꯕ ꯈꯛꯇꯃꯛ ꯐꯤꯜ ꯇꯧꯏ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯅꯤ"꯫ ꯔꯥꯅꯥꯅ ꯃꯥꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ "ꯍꯦ, ꯇꯧꯔꯣ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯔꯤꯁꯤ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯃ ꯃꯈꯣꯡꯅ ꯆꯞꯇꯨꯅ ꯍꯨꯟꯒꯠꯂꯒ ꯕꯣꯟ ꯀꯥꯎꯕꯒꯨꯝ ꯅꯨꯡ ꯑꯗꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯈꯣꯡꯅ ꯀꯥꯎꯈꯤ꯫ ꯔꯤꯁꯤꯅ ꯃꯤꯠꯅ ꯀꯨꯞꯄꯒꯤ ꯃꯅꯨꯡꯗ ꯔꯥꯅꯥꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯐꯨꯊꯔꯒ ꯂꯥꯏꯟꯗ ꯐꯝꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯔꯥꯅꯥꯒꯤ ꯔꯥꯏꯠ ꯍꯦꯟ ꯒꯨꯟꯗꯥ ꯑꯗꯨꯗꯤ ꯔꯤꯁꯤꯅ ꯐꯨꯗ꯭ꯔꯤꯉꯩ ꯃꯁꯥꯅ ꯈꯪꯅ ꯇꯨꯃꯤꯟꯅ ꯃꯌꯥꯝ ꯂꯥꯏꯟꯗ ꯐꯝꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯔꯤꯁꯤꯅ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯀꯧꯏ, ꯑꯗꯨꯕꯨ ꯒꯨꯟꯗꯥ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯔꯤꯁꯤꯒꯤ ꯂꯣꯖꯤꯛ ꯑꯗꯨꯕꯨ ꯈꯪꯏ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯕꯗꯤ ꯔꯤꯁꯤꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯐꯨꯔꯛꯀꯅꯤ꯫ ꯔꯤꯁꯤꯅ ꯔꯥꯅꯥꯕꯨ ꯀꯧꯁꯤꯜꯂꯒ ꯆꯩꯀꯛ ꯑꯃ ꯄꯤꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯃꯅꯝ ꯇꯠꯅꯕ ꯐꯨꯊꯧ ꯍꯥꯏ꯫ ꯔꯥꯅꯥꯁꯨ ꯔꯤꯁꯤꯕꯨ ꯀꯤꯕꯗꯒꯤ ꯃꯥꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯆꯩꯅ ꯐꯨꯊꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫
ꯃꯈꯣꯏ ꯑꯅꯤ ꯔꯥꯙꯥꯒꯤ ꯁ꯭ꯀꯨꯇꯤꯗꯨ ꯊꯧꯔꯒ ꯃꯌꯨꯝꯗ ꯍꯜꯂꯦ꯫ ꯔꯤꯁꯤꯅ ꯔꯥꯙꯥꯕꯨ ꯄꯝꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤ?